Hello guys. Ngasi video se amna maru video ni masi loi photo yang bio ko. Video sida hojik lairiba conflict asida media na kari role lawri habadu yamna sugaina su takpiri amadi miyoiba samas na karma mongda miyoiba maga na tra community amami marakta karamba media yengde yengna ge habadu gi matang de jam takpiri yamna phajaba adumba message ni meyam yengmina sikon. Any justify to ibisi kaino haiba matamda chaningai leitadna aikoi lamsida mi khara lakpaduna chelaktana atopa community du akoi chentharaga kanbiona lawa matamda kanbang amaktri se humanity mangri se kari no haibada humanity gi frame do akoi kokta lokthokhi bada gine natrane anga amna chara helaga se lakpa matam makar makangbu no yemo ma aduni kalite haiba ngam isi kaino bu mi oirakta bagine aduna aikoi na mathau tari se tasena mathau tari se jam sengna aina han haijai akoi chilina angonda haibi lakpa akoi na dakar leise muslim oibanate akoi na dakar leise hindu oibanate christian oibanate maitai maru oibanate hindu oibanate khwai dige na maru oise mi oiba haibisina khwai maru oye quran na thoi base kanagu mana manipur da thoi base ethnic conflict ni kuki maitai hatna bani na khali tasena mu kanagu khadan di state sponsor violence na hai state na tasena injil laga tahon bani group bani da haibisu yauri adu oiba targi akoi na frame amasi hawjiki wathok chi yengakpa matamda unkhatnariba mayam si yengakpa matamda ani thona amu tholakane kadai degino wa ta mayam puthore indigenous adugenous akoi khangjade leiramde indigenous haiba waise karamba matamda tholake haiba matamda lamdu da leiramba mi singdon minority tara akanda indigenous na kongning e masase Chinese samtana indigenous ne haramoiba Japanese samtana hairoiba British samtana hairoiba because moi laibak to hawjik su kalli hawjik su ngai eba akoi chi power letre kirak padagi di kai hara indigenous haina power am thoi America gi words of politics of words season rakpani hana native american harami hana aborigine harami autochthon sami loi to kakanda indigen haiba india singi jin haiba to chemtu akanda latin dagi adu lakpani haijil lakanda words of politics to ngasi all over the world yana kare khwaidagi aloi bada masi khangaktrabani na aigi root mayam do khangaktrabani na media toxicity haidana media se hu oina sinarpane hu kamsanna ba khona bada social media mayam facebook oigera whatsapp oigera Twitter oigera X oigera mayam se season na aikoi mayam se amaga kamsanna rakanda kari la yakon badadi last la iba consequence ti fracturing of manipur ne ba manipur se machet thugai bane thugai ka dadi akoi hojik chokna diba hojik maitai ga hojik furup chingi furup amaga tawnare fare kaya mong tawna dori masina chahi yang kai chanchala na kamai tar ka dori hojik feedback la consequence ta akoi furup ani gi tapak ta lemin ba ani gi marta ukhat na ba ure social media da sumai sum lakta gadi akoi kara de le hok dori se hojik manipur da thoi cha mayam loi ubira bani madi na hadol ni madi phara su yari na khali another perspective amadadi madi leibak ning mani manipur gi ning tamna khonna bani hana haidi natrane ani thokadori ba aduna madu define problems in nainer ko matam define to matam da ani thoe ani subadana magi leijada akoina tari bo wari ingraji wahida narrative framing haidana akoina tari bo uri bo wari meyam se aina liop ba aina po ba khunai natraga laikai khuldugi matungina aigi framing se ui akoina laiyek po potama natraga akoina loktak am uba matamda akoina numit ama thokpa uba matamda frame amagi manungda aina yengi aina uriba frame dugi manungda aina glass la asangba machu ma hapchang ragadi ai color do sangi hairakani ai angangba machu ma hapchang ragadi numit thokpagi phajaba do ai lan urakani natrane aduna aikoi ta sena mayam da aikoina thamjaningi badi aikoigi narrative framing se aikoina phangiba wari mayam aikoina sagatliba wakal mayam sigi uchal se kadai dagi sagalakpano masi kanana semi an architecture of narrative framing se masigi uchal se kanana semi no kanala uhandrino haibaduni ahan bada ani subada aikoigi manipur da mayam ne hena anoba khangbi raba aduga anoba wahini epistemic aikoi manipur da leiba kanglup singa se kanglup amana kayam khangba ngam bage kaidobagi khangba ngam dabano nakraba kaisamthong da leiba aina kaisamthong da leiba yamung na sulengsin bili yamung na sulei ya school na kaisamthong kabui kun morang khongi kabui kun kayam khangge kaim khangde aikoi se khangdana ba policy ma tawraga thamgreba aikoi lairik tambi bada yaubra yaude aikoi kazi loisangi mongol loisangi ngarang han da naina ba hore ai su khara nainai jai kana su khangde paikom bagi matam dagi khage bagi matam dagi aikoi kamai tawna aikoi gi system ama kamai sagalai Saria kanagi mukhote sinarame natraga aikoi se mongol loisang da mongol ko misi kai dobeno sur empire gi ser saha suri gi bengal dagi babar na laba matung da babar hai se aikoi na uriba kanosinate babar se uzbekistan hawjiki uzbekistan timur-land matam da aduga Genghis Khan gi masunu pani mamagi site gi adugi babar duna conquer tawr matuna bengal da mongol me amse lakpa gi mongol gi loisang duna sembal matam da mongol gi dhara chada na da oibagi mongol loisang na tholamine ngasi di yamna aikoi na
mawong da loin khanagre aduga aikoi gi launcher aikoi gi custom aikoi gi language mayam si aikoi gi oyer kanda aikoi apun bagi oyer kanda lining gi nika gi kurwani gi leidiba mayam duri sharia da yumphom oiba matam dadi kaji na payo haidana judiciary system dum kaji na sinarami ba aduna taidi matam durgi hauna aikoi gi system amakak leire karamba system no haiba matam da aikoi na hawgalakpa matam da su ibudo pakhang bada nongda lairen pakhang bagi matam dagi lakhi bada aikoi na uri si kaino salai haise principality amamam ni pana haise salai du sagal iba mayam duni mayam hauju yunan da yengbiu sipsong pana na ma thengna bigani pana train thoi haini chinese ki lamni hauju pana kawi aduna pana du sagal iba pana ni sembo potu mangang kawi thailand da hauji town khudima mangang haigani nakon mangang nakon aduna kon thon buri loi haigani aduna adom da chacha roi aduna yam sengna haise ba taragadi aikoi ge haujik leiba aikoi na chali ba punsi ro la se amana ama se kyang khangna ba ngamage ngamdabage haiba du gi matang dani aduna haujik epistemic violence haiba se aikoi gi isagi hingbagi lonchat punsi ro na ta khanfam to ko wakal singa do namdana violence ai ngonda maite londa harta hanba taragadi tamthina safu amaga loina na yamna tamthi ba safu amada aikoi bu namthadana thambadu violence na khalle aduna epistemic violence haiba se physical violence mi heart patu pa genocidal oiba potu nataba madudagi hena sathiba aise hingdi hingba aise manipur machani maitei machani di hainingba haijaba aise chotheni di hainingba loi di haijara kanda magi manungdadi magi yaphum thokba mana belong toriba furup tugi natraga mana belong toriba community dugi karigum amta yaruk taba taragadi ma leitaba chap manare mandi magi wakal ko khan mana faudi wakal du lamsiga chana na magi furup tuga magi community duga chana na khan ba hitrabanina magi maronda mana ngang bang maktragadi hodi yam khange akoi lai tamad angang macha singda adigi youtube tagi angang macha sing maitei lon thok tadana russian language tanga wa angang psychiatric ta punaba yaure si epistemic neba akoi se hali neba akoi wakal ko knowledge system aduga akoi khangbagi mong khanbagi mong se loina maksi mapangi pa aduba laik mayam textual mayam adai da loin depend tawra isa se mangi baneba disappearance of the self ai se kanano se mangi doine last di ai gi sakam identity na mayam na habi du mangi doine aduna haiba mayam sida lakchada kanda khwaidagi aroibada masi khangatrabanina aigi root mayam do khangatrabina media toxicity haidana media se hu oina sinarpaneba hu kamsanna ba khonabada social media mayam facebook oigera whatsapp oigera twitter oigera x oigera mayam se sizinadana aikoi mayam se amaga kamsanna kanda kari la yakon badadi last la iba consequence ti fracturing of manipur neba manipur se machet thugai bane thugai ka dadi aikoi hojik chokna diba hojik maitai ga hojik furup chingi furup amaga tawnare fare kaya mong tongna dori masina chahi yang kai chanchala kana kamai tar ka dori hojik feedback la consequence ta akoi furup ani gi tampak ta lemin ba ani gi marta ukhat na ba ure social media da sumai sum lakta gadi akoi kara de le hok dori aduna masida thamjaning si akoi yam sengna matam su yamna kanu oibi banina limited oibi banina hojik akoi gi mi yeng se ihan han bada hojik thoi basida gi hawraga manipur akoi na leiri ba people si nainaba matam da akoi gi problem se akoi gi wathok che kari no na define to matam da nainaba matam da akoi ngasai aina haijaba narrative frame ani dagi akoi he uiba ubasida akoi na hai kana gumna hai khudamoina pot ma haise hojik manipur da thoi se mayam lo ubirabani madi na hadol ni madi phara su yare na khale another perspective amadadi madi leibak ning mani manipur gi ning tamna khonna bani hana haide natrane ani thokadori ba aduna madu define problem sit nainer ko matam define to matam da ani thoe ani su badana magi leijri ba aikoi gi mana pire iba tawre iba sapu du gi matungina aikoi na thoi ba se kana gu mana manipur da thoi ba se ethnic conflict ni kuki maite hatna bani na khali taseng na mu kana gu khadan di state sponsor violence en hai state na taseng injil laga tahon bani group ani da hai ba su yauri adu oi ba tar gi aikoi na frame ma se hawjiki wathok chi yengak pa matam da ungkhatari ba myam si yengak pa matam da ani thona amu tholakani ahum subadana aikoina warep loba achum ara lepa matamda ngasagi adumaina madi moigi lamdugi kangluk dugi madi thona phabani mayam dugi kathok khrabani na lei katli atopa kangluk du nasu moina ha ki bachu nataka somdagi ha loina ani makse mari bakning bangakta ne na mungpham loi semna diba natrane adjustment chip se aikoida kana dagi lep toino haibam leire ko ai kana bu su kana tawjabana chate aduga akon bada aikoina tasengna any justify to ibisi kaino haiba matamda chaningai leitadana aikoi gi lamsida mi khara lakpaduna chelaktana atopa community du gi akoi chentharaga kanbi ona lawa matamda kanbang amaktri se humanity mangri se kari gino haibada humanity gi frame do akoi gi kokta lothokhi bada gine natrane anga amna chara helaga se lakpa matam makaram kangbuno yemo ma aduni kalite haiba ngam ise kaino bu mi oirakta bagine aduna aikoi na mathau tari se
तसेंग मथौ तारिसे याम सेंगना आइना हान हाइजे अखोइ चिलिनाव आंगोंदा हाइबि लाप अखोइना दरकार लैसे मुस्लिम ओइब नते अखोइना दरकार लैसे हिंदू ओइब नते क्रिश्चियन ओइब नते मैजै मरु ओइब नते हिंदू ओइब नते ख्वाइदि हेना मरु ओइसे मी ओइबा हाइबिसिना ख्वाइदि मरु ओइ कोरान हाइरिबा क्रिश्चियन बाइबल ना हाइरिबा हिंदू की लाइरिक ना हाइरिबा मैजै की लाइरिक ना हाइरिबा खुदिमकसे मी ओइयो हाइबनी हाइतदना ओसोगी वाहिदा वेयर इज द गॉड ना हाइबदा लाइसे कदाइनो हंगबदा माना खुदम अमा पिएबा था खंगदबा मिसिंगना थासे कदाइदा लैगे हाकना माना आदा थोइसे थानी ना हाइबदा थादु येंगदना खुदोंबिदो थाने ना लापनी हाइबम लेब नत्रने अदुना मयाम खुदिमक अखोइना मयामदा हाइजनिंगिदि कइनो हाइबदा अखोइगी येंगबगी फ्रेम से मियेंगसे चुमहौद्रगदि अखोइदि मियेंगी उचल हाइजगे मसि चुमहौद्रगदि अखोइ लोइ लालनिबा कदाइ कदाइदगिनो वा ता मयाम पुथोरे इंडिजिनस अदुजिनस अखोइ खंजदे लेरमदे इंडिजिनस हाइबा वाइसे करम मतमदा थोलके हाइबा मतमदा लमदुदा लेरम मिसिंगदुन माइनॉरिटी तारा अकांदा इंडिजिनस ना कौनिंगे ए मसासे चाइनीस समतना इंडिजिनस ने हाइरमोयबा जापानीस समतना हाइरोबा ब्रिटिश समतना हाइरोबा बिकॉज मोई मोई लाइबाक हौजिक कल्ली हौजिक ngaइएबा अखोइ चे पावर लेरत्रे किरकपदगी कई हारे इंडिजिनस हाइना पावर हम थोइ अमेरिका की वर्ड्स ऑफ पॉलिटिक्स ऑफ वर्ड्स सिजनरकपनी हाना नेटिव अमेरिकन हाइरमी हाना एवोरिजिन हाइरमी ऑटोक्टोन्स हाइरमी लोइ तो ककंदा इंडिजेन हाइबा इंडिया सिंगी जिन हाइबा तो छेंतु अकांदा लैटिन दगी अदु लाकपनी हाइजलकांदा वर्ड्स ऑफ पॉलिटिक्स तम ngasi ऑल ओवर द वर्ल्ड याना करे अदुना मयामदा हाइजनिंगी से कइनो हाइबा मतमदा हाइदिबा मियेंग असिना सिगी फ्रेम असिना एपिस्टेमिक वायलेंस कमाइ तों ओलए अखोइना उरुबा उचलदुक सोइरबनिना एपिस्टेमिक वायलेंस कमाइना ओलके हाइबदु थमजगे एपिस्टेमिक वायलेंस हाइबसिदी तसेनमक गायत्री स्पिवा काइदना स्कॉलर अमना माना थोनगिबा वाहिनी ममांगदा हाना सिजिनबा तारगसु अदुना हौजिक लाइबा पोती अखोइ मयामसी सॉल्यूशन तौबा ngamnaba उंखनरिबा इरांगी नत्र उंखनरिबा मयाम हानरिबा मयामसे मसिबु सॉल्यूशन मदुगी वरोइसिनम पुरकपा ngamba वखलोन पुथोक पसे ngamhandrise करिगिनो हाइबा मतमदा मसिबुनेबा अखोइना वखलोनगी violence हिंसा हाइज काइनोबु अखोइदा मदु खनबा ngamandreba अखोइ कैदोगदगी समना हलेबा सिनी एपिस्टेमिक वायलेंस हाइसे मसि नोमैदगी याम थिहेन साथिए अदुना अखोइना मयामदा हाइजिंग निंगिबदी हौजिक लाउजरिबा वाजरिबा मयामगी मरक्तसु खरगी खोंजेन ताबी खरगी खोंजेन तादे नत्रने अदुगा खरबुन नमथबी खरमुन तौसना साइलेंसिंग तौई अदुना मयामदा हौजिक लाइसे कइनो हाइबा मतमदा खुदम ओइना मयाम सिदा फंबिरिबा हौरैबिगी कॉलेज सिदा फंबिरिबा मयाम उसोइ पोपीदा फंबिरिबा मयाम हंगाम थाबीदा लबिरिबा मयाम नत्रगा तुरेन अहनबिदा लैरिबा अहल लमन ngangbado खबरगी हेडलाइंस दा हापिरा ओएबा असाइदा कौरगा मिनिस्टर मा एमएलए ना ngangbadi नोंगाले हेडलाइंस लाकनिबा करिगिनो खेनरिसे कदाइदनो खेनरिसे मधुनेबा याम लुरिसे अखोइ बुसु अखोइना थागत क्रिनी अखोइना सेमिनी डेमोक्रेटिक पावर दो अखोइना ngangbना लौत्रगा मयामना सखंगबा होय सीएसओ खरगी लीडर बुदी यावी ngangbदा अदुम उपिरई असेबा मधुगा असोमदा माना हाइदुइबो पंगाइ हाइबनी हाइदना गवर्नमेंट की बिहाफ तगी हौजिकी गवर्नर लाइरे गवर्नर की बिहाफ तगी कइनोम थोलकपा मतमदा अखोइना ngangi वादो काइदोंगरिसु चुम्मेना लौवेबा अनिदुगी वेटेज तो लुंबदु याम थिंखेनानियबा सिनी अखोइना याम लुरिसे अदुगा अनिसुबदना हौजिकागी इंग्राजी हाइदा मोइना हार्मोन्यूटिकल काइना हाइरे अदुना वाहन तो पीबगी ngasa आइना हाइदो परसेप्शन की आर्ट हनबगी मागी अचुमरा लेपगी चांगसिसु अंगकपा फंगना खेनरेबा ngasa gi aina ngangiba potsi ngasa gi ngangjeriba potsi masi आर्ट हंदोरकपा मतमदा मणिपुर की हौजिक लैरिबा हिस्ट्री से कनागुमना हायबा आई मणिपुर कंटेक्स्ट हाइजगेबा हौजिक मणिपुर थोइब इरांग से कुकी ग मैते ग खदबने न लोइसलेब अदु फावबगी आर्ट हल्ले अखोइ खंगे हौजिक मैते पांगन उंखनरि से सिबादो उंखनरे हाइबगी चांग द हल्ले वान तो पीरे चुमे अतैदि अदुगी मनुंगदि बियॉन्ड दैट करी लै अखोइ खनग्रबा अदुनेबा लुरे इबदि अदुना ngasa gi हार्मोन्यूटिकल से वाहन तो से पीबा मतमदा अखोइ से कनाना खाइदोक हौबिगी ब्रिटिश की मतम की अचौब कॉलोनियल लिगेसी लोलमगी सांसोन लाकन चिंग तमन खादोपीगे हिल वैली खादोपीरे नत्रने अदी तम तमने लाकन मपान की फोर्सेस मैम्सना मांग सेंबगी पोर्ट पुशले प्यूरिटी एंड पोल्यूशन पुशले अदमाय पुशलाकन मचेत थुगाइर कांदा फुरुप मैम से एथनिक डिवाइड तौर कांदा अखोइ मैम से चारो मोरोंग नब खंगे लोइनमक चेक तौर थम कांसिदा हौजिकती कदम स्टेज औरे दिस इज द वेरी स्टेज सेग्रीगेशन से खाइदोकनरगा मोगी वाहिदरी सेपरेशन काय हाइगरे सेग्रीगेशन तब मचे थुगाइर कांदा पावर पीर कांदा अखोइ से अमुखना मणिपुर कौरंब नेशनहुड अमदा अखोइ पुंचलप ngamdanaबगी पोतुनेबा अदुना याम सेंगना हौजिक साइबगी स्टेज लाइरे अदुना आइना हाइजनिंग से हौजिक से मणिपुर की मतंग हौजिक टॉक्सिसिटी हाइदरा मीडिया टॉक्सिसिटी दा कामजलैब हु मैम सिगी मरक्सिदा अखोइना खंगतचब मतमदा मयाम याम लाइबम हाइजगे मसी मेनलैंड इंडिया दा लैबा मेनलैंड इंडिया की मेटा नैरेटिव्स खरा हाइबदी मयाम यानबा अचौबा वखलोन खरदगी सोमदो खुमजिलप नुसित अमखने सिसु वायलेंस मखलने अदुना लाइबा पोछि कइनो हाइबा मतमदा याम सेंगना न्यूज़रील एशिया हारिबा न्यूज़रील एशिया सिदा हाइबदा हिंदुस्तान टाइम्स ना
Manipur thoi ba irang sigi matang da moina phong ba matam da 89% Hindustan Times na Manipur gi handaki hadadi basi irang sigi matang da chama gi manung da marfu mapan se Manipur gi mapan da semba wari ni masigi socio political context kali gumam ta mari leina te na sigi news reel asia na phong el aduna sumana sum khumjal lak basina akoi da leisi kai no bu any wari mali han seba national media local media social media algorithm loinam ta haiba matam da kai no hai matam da wari mali ba matam da michang mi khai nai gi pot se adum leida neba natrane khada chawba majority du na michang chang gi ba matra algorithm do set tawiba ai artificial intelligence set tawiba kangu dorum sang raneba aduna hojikti kai dore mapan da tawu sumaina media se akoi gi phawna role odi ba e pau se ba phawna role se media se hojik kai dore weaponize dore khulai oina season ne kai dona ba akoi myam se forever ethnic divide torkanda fracturing of Manipur se mate thugai da si haibagi mong da madula aduna hojikti mayamna haibiri ba ai haidi su commercial ni YouTube su commercial ni Facebook su ni loina ma commodification tawrini akoi gi pausi da achung ba pauduri hapoi akoi gi nupi khara samai mapi thongdana chatle haibu gi hanjan utkini maram di moi gi di mi yam yengi gi paisa phangbani yeng na emotional oiba paudu khari hena hape aduna yam lure ise aduna mayam da meta on platform side na metadata mayam algorithm na control toriba mayam sisu aikoi sahonna ba aikoi si kai haitare unkhat hanna ba madu yamna semi aduna sahana udupa haiba magi right up ta kamaina thamgebu network effect kaweba network effect kaweba hoji chale se network mayam se sijin na kan aikoi mayam se thugai ba tama mana hari iba aduna madugi follow na hoji la ibadi karino aikoi si fractured reality haidana mache taba wakhalam da leire khudam oina mind tobinu kanglu ki oiba magi media gi universe am da tawdana leire haibadi Facebook yengani YouTube yengani aiga khara wakhal manaba YouTube ki pawdu khara hena taningeba natrane aiga manada badun chaibedo ai taningdeba aduna hauji jingda leire bi chirinaw singsu moina pamjaba khara leirangani adrunum irangani ari choidana thengnaru kandane bakanagi all the character protocol kaina aikoi nganghan ningda lon myang nganga kanda aikoi se yamna tamchiba thaki anemba thak amada aikoi chaina ba holi ise adaidane khaleba aduna haujik mayam da koina thamjaningi di haujik se yamna aikoi ki Manipur da laktoi se aikoi shared pluralism ne aikoi myam se punchil lakanda amato oiba pluralism magi lining leijaba magi language leijaba magi culture ngakjaba adu aikoi myam pulagi hingminaba aduna tagadi haujik leiba phibam kangkhong chaibeski phibam da leik tagadi mase aina khanjabadadi sahi taret khunta padagi yamna hena sathiyeba yam hen sathiyeba aikoi leina sidoi ni ko epistemic violence leina sidoi ni akoi masen khangnadrabani education gi syllabus amata da mongoloisan kajiloisan gi wari yaudrabani wari amata da Manipur da khwaidi pikpa purum community se handak mai thabadra moi gi khunna ihanan thabi munga amu oi happy valley haise madu mi chatu khaktangai ra furup neba soidana mi chatu to kanu tau gi bata purum ma community se akoi gi rektai mang gi doine ichili now chamchamba hui hongdong baba nungsi ra kanda purup ama mang gi base akoi na kari gi nungsi hoidoino kari gi pamu hoidoino madugi phajabado pluralistic phajabado adura chatpana phayaba mayam khanbioba aduna hojik mayam da akoina luxury body national context luxury ba matamda media se Manipur da suni India gi news yang biu pau se hapa matamda mainland haidana anambana Delhi Bombay da phom cheni na asagi pau na maru oina hapkani akogi pau yawe mainland and periphery gi pot ama leire ani subada media centralization se Manipur gi local news leira na maru oina khare hena majority oiba maichei singi khulaki pau maichei gi pau natraga Manipur gi angam mathok singi pau duna khare na hapaga other community sing se kaidong ai su reflect to video badonu usayeba masa aina lalamba yai media se manage to riba kana gumba kharana akoi khangdaba ni ko aduni epistemic violence sai se adu ahum subada algorithmic and digital bias se algorithm masamaksu mina sembani na artificial intelligence man do pau se select oba matamda pau se kasusu kana da pau kre se algorithmic amplification na idana mana chau tho haleba hadi Facebook ta kai hanjan sum thajal adi mi sum shawning do hengala e sima mayam khangmin na si aduga epistemic eraser haina achumba potsing aduna loi muthat kineba sum muthat kineba aduna sigi matang sida akoina Manipur su sigumbagi yamna kininga obe fibam suda la e aduna hojik aigna khanjabada akogi Indian head left haidana Washington DC da akogi achoba media me angi check tawna ba moina Center for the Studies of mogi leiba India da leiba tukataba aduna leiba haiba ISLG report matungina 2024 da Muslim community da minority community ai Manipur gi na chate ko India gi oina Muslim community da Jharkhand ga matam du election tawgi state sing gi manung du da 2024 gi mamang da leram badu gi head space lising am ga cham humfu hengala ya yam sathi ga jane aduna aduna hengal lakbagi Muslim community je minority community ni mo si aduni as if kana gum luf kharana
Muslim Hargadi, enemy of the nation dona, Lebaxi Yaknabadon, one give a melon India, the Taubukiba, Maduki, Poto research, Toragana, Washington DC, the height of a Kambushina, Pazna Pongeva, Pakacharibadi, Nunang Jaribadi, Maduki Poto Manipura, York, Bra, Havaneva. Masi am the section Ningai, Oi Aduna Loshalapada, Aina Mayamda, Tamsaningi Bese, Sidaki Akwakadai, the Chatkani. I could combine the Togani. Aduna, Yam Sena, Yevune Adiambo, Owarana, Kenyagi. Magi yang power masih loina mani philosopher ni writer ni orator ni aku itu wangang jabani magi wahida aku ina hujik mathau tari bese we need a world where different worlds can fit in haidana aku ini lejari ba majai pangan gi chote gi tangkul gi kabui gi lebi ba any community mayam sigi world mayam se apik apik pa mo koi world singje punam hapchen ba ya ba leibak ama mathau tai ba hujik kunai ama mathau tai aduna madugi pluralism madugi confederalism Natuka madugi democratic spirit da aikoi khangna media conscious oina media se mi khadana season nare haidana media literacy se hangat lakanda aikoi gi oiba yamna pau chumna chatpa ya ba media mem se khungi thakta adwa community akoi me apunchil lakanda apun the platform amada amana amabu namthaba yaudana aikoi mem chatminar kanda haiba epistemic media violence sidagi aikoi kanjaba ngangani madudada fracturing or manipur kanba ngangani madudada ipai pusingna ashuk sangna lakhiba manipugi puari se makha samthana aikoi na amuk puthaba ngangani Punamak masih ada seruk yaminasi, aduga pun sakminasi yang nak thamjaraga ai tension jari punam pukurum jari.